ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯍꯧꯁꯥꯒꯨꯝ ꯃꯇꯝꯁꯤꯒꯤ ꯗꯦꯕꯗꯥꯁ 19 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯕꯤ ꯌꯨꯝ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯥꯃꯥ ꯀꯅꯥꯝ ꯂꯩꯕ ꯎꯗꯦ, ꯀꯗꯥꯏ ꯆꯠꯅꯈꯤꯒꯦ? ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯏꯕꯨꯡꯉꯣ ꯌꯥꯏꯁꯥꯗꯣ ꯉꯔꯥꯡ ꯊꯣꯔꯛꯏ ꯍꯥꯏꯗꯅ ꯂꯥꯛꯏ, ꯑꯗꯨꯗ ꯀꯣꯏꯕ ꯆꯠꯂꯨꯅꯦꯅ ꯄꯨꯂꯞ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯌꯥꯎꯈꯤꯕ꯭ꯔꯣ? ꯌꯥꯎꯈꯤ꯫ ꯑꯩꯒ ꯏꯃꯧ ꯅꯨꯡꯁꯤ ꯈꯛꯇꯅꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯨ꯫ ꯑꯕꯤꯗꯨ ꯅꯣꯛꯂꯗꯨꯅ ꯑꯗꯨꯗꯤ ꯃꯥꯃꯥ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯤꯗꯅ꯫ ꯌꯥꯏꯅꯦ, ꯆꯥꯊꯣꯛꯁꯨ ꯉꯥꯏꯗꯅ꯫ ꯀꯩꯅꯣ ꯑꯩꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯂꯟꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯑꯕꯤꯅ ꯅꯪꯗꯤ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯍꯣꯇꯦꯜꯗ ꯆꯪꯂꯒ ꯆꯥꯊꯣꯔꯛꯑꯣ ꯀꯩꯅꯣ, ꯉꯁꯤꯒꯤ ꯀꯩꯁꯨꯝ ꯆꯥꯗ꯭ꯔꯤꯗꯥꯏꯅꯦ ꯅꯪꯗꯤ? ꯍꯥꯏ, ꯀꯩꯒꯤ ꯆꯥꯗ꯭ꯔꯤꯕ ꯅꯪꯗꯤ? ꯅꯁꯥ ꯁꯣꯛꯂꯣꯏꯗ꯭ꯔꯣꯅꯦ ꯅꯪꯕꯣ? ꯉꯁꯤꯁꯦ ꯊꯕꯛ ꯁꯪꯅ ꯇꯧꯕꯅꯦ ꯃꯥꯃꯥ꯫ ꯍꯩ, ꯉꯁꯤꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯅꯪꯗ꯭ꯔꯕꯁꯨꯅꯦ ꯍꯌꯦꯡ ꯇꯧꯕ ꯌꯥꯏ꯫ ꯉꯁꯤ ꯅꯪꯅ ꯆꯥꯅ ꯊꯛꯇꯕꯁꯤꯅ ꯁꯣꯛꯀꯗꯕ ꯅꯁꯥꯗꯨꯗꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯒꯅꯤꯅꯦ꯫ ꯅꯪꯅ ꯋꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜꯗꯣ ꯂꯥꯏꯅ ꯆꯠꯈꯤꯅꯤꯅꯦ ꯑꯃꯨꯛ ナꯕꯗ꯫ ꯑꯗꯨꯅ ꯅꯥꯗꯅꯕꯁꯨ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯅꯦ, ꯑꯗꯨꯒ ꯁꯦꯟꯁꯨ ꯇꯥꯟꯒꯗꯕꯅꯤ꯫ ꯍꯣꯏꯕ ꯃꯥꯃꯥ꯫ ꯃꯥꯃꯥ, ꯑꯗꯨꯗꯤ ꯑꯩ ꯁꯥ ꯂꯩꯔꯨꯈꯤꯒꯦ꯫ ꯇꯥꯃꯣ ꯌꯥꯏꯁꯥꯅ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯗꯅ ꯆꯠꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯀꯩꯁꯨ ꯊꯥꯗꯣꯔꯛꯑꯣꯏ, ꯂꯣꯏ ꯈꯪꯉꯦ ꯑꯩ꯫ ꯍꯣꯏ꯫ ꯅꯨꯡꯁꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯥꯃꯥ, ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯆꯠꯂꯣ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯍꯣꯏ꯫ ꯑꯗꯣ ꯃꯥꯃꯥ, ꯑꯩ ꯍꯜꯂꯛꯑꯒ ꯆꯥꯛꯇꯣ ꯊꯣꯡꯂꯒꯦ, ꯑꯗꯨꯝ ꯊꯨꯅ ꯍꯜꯂꯛꯀꯦ꯫ ꯌꯥꯔꯦ ꯉꯁꯤꯗꯤ ꯅꯣꯏ ꯇꯥꯃꯣ ꯑꯕꯤꯅꯅꯦ ꯊꯣꯡꯍꯜꯂꯒꯦ ꯑꯗꯨꯝ꯫ ꯅꯪꯒꯤ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯊꯣꯛꯎꯔꯣ, ꯆꯠꯂꯣ꯫ ꯆꯠꯂꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯂꯟꯊꯣꯏꯕꯗꯤ꯫ ꯅꯨꯡꯁꯤꯁꯨ ꯇꯞꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯨꯃꯥꯔ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯀꯌꯥꯗ ꯆꯝꯖꯔꯤꯕ ꯑꯉꯥꯡꯅꯣꯁꯦ, ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯃꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏꯅ ꯁꯦꯝꯕꯤꯔꯝꯕ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯄꯣꯠ ꯌꯣꯟꯕꯤ ꯀꯅꯥꯅꯅꯣ ꯀꯩꯊꯦꯜꯗ ꯂꯩꯔꯝꯗꯣꯏꯁꯤꯕ? ꯃꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯃꯁꯦ꯫ ꯅꯨꯡꯁꯤꯃꯛꯁꯨ ꯃꯆꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕ ꯑꯩꯁꯨ ꯑꯌꯥꯕꯅꯤꯀꯣ꯫ ꯑꯗꯨꯁꯨ ꯍꯦꯛ ꯌꯥꯔꯨꯗꯕꯗꯅꯦ ꯑꯩꯒꯤ ꯐꯦꯛ ꯍꯁꯕꯦꯟꯁꯦ ꯁꯞꯇ꯭ꯔ ꯇꯧꯔꯛꯇꯣꯏꯅꯦ꯫ ꯃꯥꯅ ꯁꯥꯎꯕꯁꯤꯅꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯁꯦ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕꯤꯕꯒ ꯁꯥꯔꯗꯅ꯫ ꯋꯥꯈꯜꯗꯨ ꯈꯟꯅ ꯄꯥꯎ ꯑꯣꯏꯍꯧꯗꯗꯨꯅ ꯃꯇꯣꯝꯗ ꯈꯨꯕꯥꯛꯀ ꯈꯨꯖꯔꯒ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯟꯊꯣꯏꯕꯗꯨ ꯉꯛꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯒꯠꯂꯒ ꯌꯦꯡꯂꯛꯂꯤ꯫ ꯑꯣꯏ ꯑꯉꯥꯎꯕꯤ꯫ ꯅꯨꯡꯁꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯤꯠ ꯁꯪꯗꯣꯛꯂꯗꯨꯅ ꯂꯟꯊꯣꯏꯕꯕꯨ ꯌꯦꯡꯂꯛꯂꯤ꯫ ꯒꯨꯂꯤ ꯆꯥꯔꯛꯇ꯭ꯔꯣ? ꯀꯩꯒꯤ? ꯂꯟꯊꯣꯏꯕ ꯃꯆꯤꯟꯅ ꯀꯥꯃꯛ ꯆꯤꯡꯂꯗꯨꯅ ꯉꯥꯎꯕꯒꯤ ꯒꯨꯂꯤꯗꯣ꯫ ꯅꯨꯡꯁꯤ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯊꯣꯡꯅꯥꯎꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯟꯊꯣꯏꯕ ꯃꯈꯣꯜ ꯊꯣꯛꯇꯨꯅ ꯅꯣꯛꯂꯤ꯫ ꯅꯨꯡꯁꯤ ꯃꯃꯥꯏꯗꯨ ꯂꯟꯊꯣꯏꯕꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯍꯧꯖꯤꯛꯄꯨ ꯀꯔꯝꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯂꯩꯔꯝꯗꯣꯏꯅꯣ? ꯃꯇꯝꯁꯤ ꯊꯦꯡꯉꯤ꯫ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯅꯨꯡꯁꯤ ꯃꯣꯡ ꯍꯥꯗꯅ ꯍꯣꯏ, ꯏꯊꯧꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯨꯗ ꯃꯧꯅ ꯁꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡ ꯆꯠꯊꯣꯛꯄꯁꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯕ ꯅꯨꯄꯤꯒꯤ ꯃꯆꯠ ꯃꯥꯟꯕ꯫ ꯂꯟꯊꯣꯏꯕ ꯁꯥꯎꯔꯞꯇꯧꯅ ꯍꯩ ꯂꯋꯥꯏ ꯅꯨꯄꯤ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯍꯦꯛꯇ ꯌꯦꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯁꯦ ꯑꯍꯟꯗ ꯍꯥꯏꯔꯝꯗꯅ ꯂꯣꯟꯅ ꯂꯥꯛꯈꯤꯕ꯭ꯔꯣ? ꯅꯪ ꯅꯇꯣꯝꯇ ꯂꯥꯛꯄ꯭ꯔꯕ? ꯅꯨꯡꯁꯤ ꯂꯟꯊꯣꯏꯕ ꯁꯥꯎꯒꯠꯂꯛꯄꯗꯨꯗ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯤ꯫ ꯀꯩꯅꯣ ꯈꯪꯗꯦꯕ, ꯆꯒꯠ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯃꯪꯒꯣꯜ ꯀꯝꯇ ꯑꯣꯏꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯤꯅꯤꯠ ꯈꯔ ꯋꯥ ꯉꯥꯡꯅꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯍꯣꯔꯦꯟ ꯌꯧꯕꯒ ꯐꯠ ꯑꯗꯨꯝ ꯍꯜꯂꯛꯁꯤꯀꯣ꯫ ꯕꯣꯛꯍꯣꯏ ꯅꯤꯅꯦꯍꯣꯏ ꯂꯥꯛꯂꯗꯤ ꯊꯦꯡꯉꯦꯅ ꯁꯥꯎꯅꯤꯕ꯫ ꯂꯟꯊꯣꯏꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯂꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯅꯨꯡꯁꯤꯠꯇ ꯌꯦꯡꯂꯤ꯫ ꯅꯨꯡꯁꯤ ꯃꯀꯣꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠꯇꯨ ꯀꯣꯌꯦꯡ ꯌꯦꯡꯂꯗꯨꯅ ꯌꯧꯔꯕ? ꯂꯟꯊꯣꯏꯕ ꯁꯥꯎꯔꯗꯨꯅ ꯅꯪ ꯌꯨꯝ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯣ? ꯊꯕꯛ ꯆꯠꯄꯕꯨ ꯍꯦꯛꯇ ꯍꯜꯂꯛꯄ ꯌꯥꯕ꯭ꯔꯣ?
Lawai nupi khara haigalaga leirabani na tongnariba chatnabise khara chatpa tamo noi angi lamcha chazan wakhaldo khara thadokpa tamo khunungi wakhal nongan badagi numit taba phawba imungda suru nei selaga leibase masina dro nangna pamnise nungsi mamit sangtokladuna lanthoibade yengduna lei aidi thengna yumda hangani nang sida lehurage yumda hankrage haibra ha hankrage hairdi adum kuma yani nungsi ngakna akoibaduda ko yengli wakhalda ngoksa khalli o sidi ai mangba dar tawrisiba aibo mafam so khangde amuk halokduna thamamlabade kamain tong toise ai shuba kadai har no khangdeba nongsi tamna mok hairakle hoi yahare chalase aina madam se thengbasida sum haibani aiga na tu chalise sida kanana nangna kirise ha aiga chatbasida mathongna leiba kanana no nganglakri sengonda nongsi lanthaiba saugalakpaduda themlakli hoi yare sawarna chalaseba thenge kaisu kandabada matamangali natro nungsi kari so haide tuminle lanthaiba kari start tawri aduga machinda ngangladuna hairakli khanglidana wamuk nganglaksanu yumda hanjiloi ngasi nungsi su tahawraduna pakhalakli wakhalde su khalli he shori bungo ngasi tadi kan biyo koibo ai karim haijaroi noksit pataba setling asidi asumna ngai haw thawraba mato meri showroom yaure kumo yaure hairam laga made changkre nungsi yengduna tapna tande mande karidagi kumlakli manung changbada leiramliba mi singduna lanthoiba ubada bebarama galoina na gaurakli sir madam se khara thengre sawya the ko bala kisu kai die sir birthday party ma chat kadawani khara nauba jamtak tawa dress maga chanagadaba frock am tenge legani ye sir asalai ba mayam sidagi hekting biu bala lanthoibagi matung de yengli sir madam de udena lanthoiba matung don thokduna yenglakle nungsi laklamdabada ubada mapana mung thorakle nungsi yam tanna khangthang tanna thangladuna lakpada ubada lanthoiba sound soundingli aduba kari so haindre manung changnaklaga leiriba dressing ado koine yengladuna leiramliba miduda kari su khanda hairakle nungsi rani film te yenge phalwakta lanthaiba wadu dabada nungsida mamit leithokduna yenglakle aduga leiriba mi singduda ikairap tawna yengladuna nakmi ka tawrakle bakoina changliba showroom se de metai gi firol yon phamnatte nungsidi lanthaiba gi met yengduda kidawrabage haiduna khalli nungsingakna kithorage lanthaiba khumde balada onsenduna hairakle bala nakhogi madam se pusinkro hoi sir madam sonda changase nungsi pangpang na hoi ado color di chamchamoy ninge ko balada nogli adoga nungsi bupuduna atopo kada changkre lanthoiba so phamduna ngairi dress mathang setuna yengli adubu phajabam da yaudre akon bada lavender color gi frock ama mangonda su yamna pakjaba haibada oiri tawriba setliba dress seda nungsi di hainajade masado lanthaiba di dress to gi phajabane nungsi nanga phajabane ani gi chunabada obaduda munnengduna lei nungsi lanthaiba gi manakta kotak tawriba ngaksam mayanda haliba style adobo makuna khomnaduna changlaklaga khonjol bigna yam hainadana hairakli sin dress na tadi set boy harwaidro sibu ai kamaina hansinge mamangna setaga chatoino ai talli lanthaiba nungsi gi maongduda nokti nokningle adubu khangladuna bala yare sigi dress e pack tawiro phagani sir mama su yamna tangi kai kana duna sibo lanthaiba su tamna hairakle tumen le hobana nange phawoi ganida nungsi amuk tumen leikre mamai du makhada non thakre ma'am changlase dress sense tawna ba hoi lanthaiba denglam laduna changkre nungsi do asumna dress leiba loyerduna yumda halakle lambida hotel amagi mapada khamladuna abdukumo pot leida watliba nati adudi kaigino
ꯆꯥꯛ ꯆꯥꯈꯤꯁꯦꯅ ꯇꯧꯕꯅꯤ ꯇꯜꯂꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯌꯨꯝꯗ ꯆꯔꯥ ꯍꯦꯟꯖꯁꯅꯤ ꯑꯩꯅ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨꯅ ꯍꯥꯏꯔꯝꯃꯕꯅꯤ ꯑꯁ ꯅꯪ ꯆꯥꯎꯔꯣ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯂꯒꯦ ꯂꯟꯊꯣꯏꯕ ꯈꯔ ꯆꯣꯛꯊꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯛꯑꯣꯗ ꯑꯩ ꯉꯁꯤꯒꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯤꯀꯣ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤ ꯉꯛ ꯅꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯈ꯭ꯔꯦ ꯂꯟꯊꯣꯏꯕꯁꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯀꯨꯝꯂꯛꯂꯤ ꯍꯣꯇꯦꯜ ꯃꯅꯨꯡꯗꯅꯤ ꯅꯨꯡꯁꯤ ꯇꯞꯅ ꯂꯟꯊꯣꯏꯕꯕꯨ ꯌꯦꯡꯂꯗꯨꯅ ꯉꯁꯥꯏꯗꯤ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯔꯅꯤꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯇꯜꯂꯕ ꯃꯇꯝ ꯁꯪꯗ꯭ꯔꯕ ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯍꯦꯟꯅ ꯆꯤꯜꯂꯤꯁꯤꯅ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯨꯡꯁꯤꯁꯨ ꯁꯨꯝ ꯍꯪꯂꯤꯕ ꯍꯥꯏꯗꯨꯅꯤ ꯂꯟꯊꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯃꯗꯨꯗꯒꯤ ꯅꯨꯡꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯛꯂꯤ ꯑꯁꯣꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯔꯛꯂꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯦ ꯅꯨꯡꯁꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯄꯥꯝꯖꯗꯕ ꯊꯕꯛꯁꯦ ꯅꯝꯗꯅ ꯍꯦꯛ ꯇꯧꯅ ꯍꯥꯏꯌꯦꯕ ꯌꯥꯗ꯭ꯔꯒꯅ ꯁꯥꯎꯒꯤ ꯃꯁꯤꯗꯅꯤ ꯑꯩꯅ ꯐꯦꯛ ꯍꯁꯕꯦꯟ ꯍꯥꯏꯅ ꯍꯥꯏꯁꯦ ꯂꯟꯊꯣꯏꯕ ꯋꯥ ꯉꯥꯡꯉꯦ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯂꯤ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯅ ꯍꯪꯂꯛꯂꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯀꯔꯤꯁꯨ ꯅꯠꯇ꯭ꯔꯗꯤ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯊꯦꯡꯈ꯭ꯔꯅꯤ ꯑꯗꯣ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤ ꯏꯄꯪ ꯄꯪꯅ ꯑꯩ ꯍꯣꯔꯦꯟ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯂꯟꯊꯣꯏꯕ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯑꯩ ꯃꯈꯥꯗ ꯉꯥꯏꯔꯝꯂꯒꯦ ꯀꯨꯝꯂꯣꯀꯣ ꯊꯦꯡꯈ꯭ꯔꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ ꯂꯟꯊꯣꯏꯕ ꯃꯈꯥꯗ ꯀꯨꯝꯂꯛꯄꯗ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯂꯤ ꯊꯣꯏꯕ ꯍꯧꯆꯦꯗ ꯀꯩꯗꯧꯔꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯨꯝ ꯅꯣꯛꯅꯤꯡꯕ ꯁꯨꯝ ꯅꯣꯛꯅꯤꯡꯂꯛꯀꯅꯤ ꯈꯪꯉꯦ ꯑꯩꯗꯤ ꯑꯗꯨꯅ ꯀꯩꯃꯨꯛ ꯍꯥꯏꯕ ꯁꯨꯖꯥꯇꯥ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯆꯦꯟꯖ ꯇꯧꯍꯟꯕ ꯉꯝꯕꯅꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯈꯟꯍꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯉꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯅꯨꯡꯁꯤꯁꯦ ꯑꯣꯏꯔꯕꯅꯤ ꯆꯦꯇꯥ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯅꯪꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯂꯩꯕꯁꯦ ꯎꯔꯒ ꯆꯦꯇꯥ ꯄꯦꯜꯂꯦ ꯊꯣꯏꯕ ꯆꯦꯇꯥ ꯑꯗꯣ ꯅꯨꯡꯁꯤꯗꯤ ꯂꯣꯏꯍꯧꯗ꯭ꯔꯤꯕꯣ ꯂꯩꯍꯧꯗ꯭ꯔꯤꯕꯅꯤ ꯀꯨꯝꯃꯣ ꯑꯩꯒ ꯂꯣꯏꯁꯟꯃꯤꯟꯅꯔꯨꯈꯤꯒꯦ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯀꯨꯝꯈ꯭ꯔꯦ ꯁꯨꯖꯥꯇꯥꯁꯨ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯀꯥꯈ꯭ꯔꯦ ꯅꯨꯡꯁꯤ ꯀꯥ ꯃꯅꯨꯡꯗ ꯁꯨꯒꯠꯂꯗꯨꯅ ꯐꯝꯗꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯨꯖꯥꯇꯥꯅ ꯍꯩꯃ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯁꯤꯕꯣ ꯆꯦꯇꯥ ꯂꯣꯏꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ ꯃꯃꯤꯠꯇꯤ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨꯗ ꯌꯦꯡꯂꯤ ꯅꯪꯒꯤꯁꯦ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯅꯤꯡꯗꯕ ꯃꯥꯜꯂꯤꯗ ꯑꯁꯦꯡꯕ ꯆꯦꯇꯥ ꯑꯩ ꯁꯦꯠꯅꯤꯡꯗꯦ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯁꯦꯠꯄ ꯍꯧꯖꯤꯛꯇꯤꯅꯦ ꯃꯧ ꯂꯩꯁꯥꯕꯤ ꯈꯥꯏꯗ꯭ꯔꯕꯅꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯗ ꯇꯧꯕꯇꯕꯨ ꯋꯥꯈꯜꯗꯤ ꯃꯧꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕ ꯌꯥꯗꯦ ꯆꯦꯇꯥ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯗ꯭ꯔꯦꯁꯁꯦ ꯄꯣꯛꯄꯗꯒꯤꯕꯨ ꯁꯦꯠꯇ꯭ꯔꯤꯗ ꯁꯨꯖꯥꯇꯥ ꯅꯨꯡꯁꯤꯒꯤ ꯆꯝꯖꯕꯗꯨ ꯎꯔꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯤ ꯍꯣꯏ ꯂꯥꯛꯑꯣꯁꯦ ꯑꯃꯗꯣ ꯁꯥꯎꯔꯝꯂꯅꯤ ꯑꯁꯨꯝꯅ ꯁꯨꯖꯥꯇꯥꯒ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ ꯁꯥꯡꯂꯕ ꯁꯝꯂꯥꯡꯗꯣ ꯆꯞ ꯇꯤꯡꯅ ꯋꯥꯏ ꯇꯥꯅ ꯊꯥꯗꯦ ꯅꯥꯀꯟ ꯑꯃ ꯈꯔ ꯂꯧꯈꯠꯇꯨꯅ ꯐꯥꯖꯤꯜꯂꯤ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯅ ꯋꯥꯔꯤ ꯁꯥꯔꯤ ꯍꯣꯔꯦꯟ ꯑꯊꯨꯝ ꯃꯔꯥꯛꯇꯣ ꯌꯥꯝ ꯆꯥꯁꯤꯜꯂꯛꯀꯅꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯅꯥꯅꯤꯕ ꯆꯦꯇꯥ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯌꯥꯝ ꯇꯟꯅ ꯎꯏꯗ ꯑꯩꯕꯨ ꯍꯣꯔꯦꯟ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ ꯃꯁꯛ ꯈꯪꯅꯗꯕ ꯉꯥꯛꯇ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯑꯩꯅ ꯉꯔꯥꯡ ꯆꯦꯇꯥꯁꯨ ꯄꯨꯁꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯁꯥꯎꯔꯛꯏ ꯍꯥꯏ ꯀꯔꯤ ꯍꯥꯏꯅ ꯁꯥꯎꯔꯛꯂꯤꯅꯣꯅꯦ ꯑꯣꯍꯣ ꯒꯥꯔꯤ ꯅꯦꯛꯂꯒ ꯏꯃꯨꯡ ꯄꯨꯂꯞ ꯄꯨꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯁꯨꯖꯥꯇꯥꯗꯨ ꯅꯣꯛꯊꯣꯔꯛꯂꯤ ꯅꯨꯡꯁꯤꯅ ꯑꯁꯦꯡꯕꯩꯅꯤ ꯆꯦꯇꯥ ꯑꯩ ꯌꯥꯝ ꯇꯜꯂꯦꯕ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯅꯦ ꯅꯨꯄꯤ ꯑꯩ ꯐꯥꯎꯕ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕꯁꯤꯗ ꯑꯩꯈꯣꯏ ꯊꯣꯏꯕꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯏꯄ꯭ꯋꯥ ꯉꯥꯎꯔꯒꯅꯦ ꯆꯠꯍꯟꯈꯤꯕ ꯌꯥꯔꯣꯏꯀꯣ ꯅꯨꯡꯁꯤ ꯏꯀꯥꯏꯔꯛꯇꯧꯅ ꯌꯦꯡꯂꯗꯨꯅ ꯅꯣꯛꯂꯛꯂꯤ ꯑꯁ ꯆꯦꯇꯥ ꯁꯤꯗꯤꯕ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯉꯥꯎꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯑꯁ ꯆꯦꯇꯥ ꯂꯥꯛꯑꯣꯁꯦ ꯀꯨꯝꯃꯁꯦ ꯁꯨꯖꯥꯇꯥꯒ ꯅꯨꯡꯁꯤꯒ ꯀꯨꯝꯂꯛꯄꯗꯨꯗ ꯃꯈꯥꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥ ꯀꯥꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯁꯨꯖꯥꯇꯥ ꯅꯣꯛꯂꯗꯨꯅ ꯇꯥꯗꯥ ꯐꯖꯗ꯭ꯔꯁꯦ ꯏꯆꯟꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯕꯦꯅꯤꯇꯥꯅ ꯐꯖꯩ ꯅꯣꯏꯒꯤ ꯃꯤꯁ ꯌꯨꯅꯤꯚꯔꯁꯀ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯣ
ꯑꯩꯒꯤ ꯏꯃꯧ ꯐꯖꯔꯝꯒꯗ꯭ꯔꯥ ꯍꯥꯏꯋꯥꯅꯦ ꯀꯩꯅꯣꯅꯦꯍꯦ ꯊꯥꯒꯠꯅꯔꯤꯗꯨꯕꯣ ꯑꯩꯁꯨ ꯈꯤꯇ ꯊꯥꯒꯠꯆꯒꯦꯅꯦꯍꯦ ꯑꯩꯒꯤꯁꯨ ꯁꯨꯅꯤꯅꯦ ꯀꯥꯎꯕꯤꯔꯕꯣ ꯃꯌꯥꯝꯕꯣ ꯍꯣꯏ ꯊꯥꯒꯠꯅꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯄ ꯅꯨꯡꯁꯦ ꯂꯥꯎꯁꯦ ꯐꯣꯇꯣ ꯐꯖꯕ ꯑꯝꯇꯅꯦ ꯀꯥꯞꯊꯠꯍꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯄꯪꯀꯥꯞꯇ ꯀꯥꯞꯂꯤ ꯀꯅꯥꯒꯤ ꯁꯣꯃꯥ ꯕꯂꯥ ꯃꯉꯥꯏꯈ꯭ꯔꯦ ꯐꯣꯟꯒꯤ ꯒꯦꯂꯔꯤꯗ ꯅꯨꯡꯁꯤꯒꯤ ꯐꯣꯇꯣꯅ ꯆꯜꯂꯝꯂꯔꯣꯏ ꯅꯨꯡꯁꯤ ꯉꯥꯛꯇ ꯉꯥꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤꯒ ꯇꯧꯅꯔꯤ ꯌꯥꯔꯗꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯄꯨꯡꯁꯨ ꯌꯥꯗ꯭ꯔꯦ ꯐꯣꯇꯣꯗꯣ ꯈꯔ ꯀꯥꯞꯂꯗꯤ ꯌꯥꯔꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯣ ꯃꯍꯤ ꯃꯅꯥꯏꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯌꯥꯎꯗꯕꯒꯤꯅꯦ ꯄꯥꯈꯠꯂꯤꯅꯦꯀꯣ ꯑꯩꯕꯣ ꯍꯣꯏ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯌꯥꯔꯕꯣ ꯆꯠꯄ ꯆꯣ 이수 ꯍꯣꯔꯦꯟ ꯑꯊꯨꯝꯕ ꯀꯌꯥ ꯆꯥꯔꯨꯅꯨꯀꯣ ꯅꯥꯔꯛꯀꯅꯤꯕ ꯅꯨꯡꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯃꯉꯛꯀ ꯅꯣꯝꯂꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯍꯔꯥꯎ ꯊꯣꯔꯛꯂꯤ ꯇꯞꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯟꯊꯣꯏꯕꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ ꯅꯨꯡꯁꯤ ꯉꯛꯅ ꯌꯦꯡꯂꯛꯂꯤ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯅꯪꯒꯤ ꯈꯪꯅꯕ ꯑꯝꯇ ꯌꯥꯎꯗꯦ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦ ꯑꯣ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯈꯔ ꯊꯧꯔꯕ ꯃꯇꯨꯡ ꯂꯟ ꯄꯨꯕꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯇꯧꯐꯝ ꯂꯣꯀꯦꯁꯟꯗꯨ ꯌꯧꯔꯦ ꯂꯟꯊꯣꯏꯕꯅ ꯌꯧꯔꯦ ꯀꯨꯝꯃꯛꯑꯣ ꯁꯤꯗꯔꯣ ꯍꯥꯏꯁꯦ ꯃꯌꯨꯝꯗ ꯅꯠꯇꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯂꯟ ꯄꯨꯕ ꯃꯌꯥꯝ ꯋꯦꯜꯀꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯟꯊꯣꯏꯕ ꯎꯕꯗ ꯕꯥꯏ ꯍꯦꯄꯤ ꯕꯥꯔꯗꯦ ꯕꯥꯏ ꯃꯃꯜ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯁꯔꯠ ꯑꯃꯈꯛ ꯂꯩꯔꯛꯄꯅꯦ ꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯔꯦ ꯌꯦꯡꯗ꯭ꯔꯁꯨ ꯃꯦꯔꯤꯗꯒꯤ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯍꯥꯏꯗꯨꯅ ꯒꯤꯐꯇꯨ ꯂꯧꯁꯤꯜꯂꯤ ꯂꯟ ꯄꯨꯕ ꯅꯨꯡꯁꯤꯕ ꯎꯕꯗ ꯋꯥꯎ ꯂꯟꯊꯣꯏꯕ ꯅꯣꯛꯂꯛꯂꯤ ꯅꯨꯡꯁꯤ ꯑꯩ ꯂꯟ ꯄꯨꯕꯅꯤ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯅꯨꯡꯁꯤꯁꯨ ꯅꯣꯛꯇꯨꯅ ꯍꯦꯟꯁꯦꯛ ꯇꯧꯔꯤ ꯚꯥꯏ ꯅꯣꯏ ꯍꯦꯔꯣꯏꯅꯤꯗꯤ ꯃꯅꯨꯡ ꯆꯪꯈꯤꯕꯅꯤ ꯊꯣꯔꯛꯂꯅꯤ ꯑꯗꯣ ꯚꯥꯏ ꯀꯩꯅꯣ ꯂꯟ ꯄꯨꯕ ꯂꯟꯊꯣꯏꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯁꯤꯜꯂꯛꯂꯗꯨꯅ ꯇꯨꯃꯤꯟ ꯍꯥꯏꯔꯛꯂꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕꯒꯤ ꯗ꯭ꯔꯦꯁꯀꯤ ꯀꯣꯁꯇ꯭ꯌꯨꯝꯁꯦ ꯅꯪꯅ ꯑꯣꯏꯔꯤꯔꯣ ꯂꯟꯊꯣꯏꯕ ꯅꯣꯛꯂꯛꯂꯤ ꯂꯟ ꯄꯨꯕꯅ ꯌꯥꯝ ꯆꯥꯅꯩ ꯌꯥꯔꯦꯗ ꯍꯣꯔꯦꯟ ꯅꯣꯏ ꯏꯁꯥꯒꯤ ꯊꯥꯒꯠꯅꯕꯁꯨ ꯈꯔ ꯊꯝꯃꯨ ꯌꯥꯝ ꯂꯩꯔꯤ ꯖꯥꯅꯤꯗ ꯖꯦꯂꯦꯁ ꯀꯥꯔꯛꯀꯅꯨꯀꯣ ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯂꯟ ꯄꯨꯕ ꯅꯣꯛꯂꯤ ꯁꯣꯝꯗꯅ ꯅꯨꯡꯁꯤꯔꯤ ꯐꯨꯔꯤꯠꯇꯨ ꯀꯣꯠꯄꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯁꯝꯗꯨ ꯆꯤꯡꯗ ꯀꯨꯝꯕ ꯂꯥꯛꯅꯔꯤ ꯂꯟꯊꯣꯏꯕꯁꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯂꯟ ꯄꯨꯕꯅ ꯚꯥꯏ ꯃꯅꯨꯡ ꯆꯪꯂꯝꯃꯣ ꯑꯩꯁꯨ ꯆꯪꯂꯛꯂꯒꯦ ꯀꯩꯅꯣ ꯆꯥꯕ ꯍꯧꯔꯝꯃꯣ ꯍꯣꯏ ꯚꯥꯏ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯗ ꯌꯦꯡꯂꯛꯂꯗꯨꯅ ꯂꯥꯛꯑꯣ ꯅꯨꯡꯁꯤ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈꯤ ꯃꯆꯤ ꯑꯃꯗ ꯅꯨꯡꯁꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯡꯁꯤ ꯑꯏꯪꯕ ꯈꯣꯟꯖꯦꯜꯗ ꯏꯊꯥꯟ ꯊꯥꯖꯔꯨꯗꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯍꯣꯔꯦꯟ ꯆꯠꯄꯗ ꯐꯔꯛ ꯇꯥꯅꯤ ꯌꯨꯗꯤ ꯊꯛꯀꯅꯨꯀꯣ ꯂꯟꯊꯣꯏꯕ ꯍꯥꯏꯔꯛꯀꯅꯤ ꯊꯥꯖꯔꯨꯗ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩꯗꯨꯗ ꯍꯥꯏꯔꯞꯇꯤ ꯉꯛꯂꯤ ꯂꯟꯊꯣꯏꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯥꯎꯈ꯭ꯔꯕꯣꯏ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯀꯤꯅ ꯌꯦꯡꯂꯒꯁꯨ ꯍꯥꯏꯔꯛꯂꯤ ꯁꯨꯝ ꯍꯥꯏꯕꯅꯦ ꯊꯛꯑꯣ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯇꯦ ꯅꯨꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯡꯁꯤꯁꯨ ꯂꯟꯊꯣꯏꯕꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯨꯗ ꯇꯧꯐꯝ ꯑꯃ ꯈꯪꯂꯛꯇ꯭ꯔꯤ ꯃꯃꯤꯠꯇꯨꯅ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯂꯟꯊꯣꯏꯕ ꯇꯞꯅ ꯑꯩꯕꯨ ꯌꯨ ꯌꯥꯝ ꯊꯛꯄ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯛꯂꯤ ꯃꯥꯟꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛꯀꯗꯨꯁꯨ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕ ꯌꯨ ꯊꯛꯀꯅꯣꯅ ꯅꯨꯡꯁꯤ ꯏꯄꯪ ꯄꯪꯅ ꯈꯨꯝꯂꯛꯂꯤ ꯉꯁꯥꯏ ꯆꯦꯇꯥꯅ ꯄꯤꯊꯛꯀꯅꯨ ꯌꯥꯝ ꯀꯟꯅ ꯁꯦꯟꯅꯧꯅ ꯍꯥꯏꯔꯦ ꯑꯩꯕꯨ ꯁꯦꯟꯅꯕ ꯉꯝꯒꯗ꯭ꯔꯅꯦ ꯅꯨꯡꯁꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯉꯝꯅꯤ ꯀꯃꯥꯏꯅ ꯁꯦꯟꯅꯗꯣꯏꯕ ꯅꯨꯡꯁꯤ ꯅꯣꯛꯂꯗꯨꯅ ꯅꯥꯇꯨꯡꯗ ꯀꯨꯏꯅ ꯏꯟꯅꯔ ꯁꯦꯟꯅꯗꯣꯏꯕ ꯅꯠꯇ꯭ꯔꯗꯤ ꯆꯦꯇꯥꯅ ꯑꯃꯨꯛꯅꯦ ꯌꯨ ꯄꯤꯊꯛꯂꯛꯂꯤ ꯀꯩꯒꯤꯅꯣꯅ ꯉꯥꯡꯂꯛꯀꯅꯤ ꯑꯗꯨꯅ ꯀꯣꯏꯁꯟ ꯁꯦꯟꯅꯗꯣꯏꯅꯦ ꯂꯟꯊꯣꯏꯕ ꯅꯣꯛꯂꯛꯂꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯩꯕ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯁꯤꯡꯗꯣ ꯀꯩ ꯁꯣꯏꯔꯒꯦ ꯂꯟꯊꯣꯏꯕ ꯅꯣꯛꯄ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯣꯏꯗꯦꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩ ꯅꯨꯡꯁꯤꯁꯨ ꯗ꯭ꯔꯦꯁꯇꯨꯒꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯁꯝꯗ ꯑꯃꯨꯛ ꯆꯤꯡꯊꯩ
ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯅ ꯍꯩꯅꯗꯕ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯃꯥꯒꯤ ꯀꯣꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯗ ꯄꯤꯔꯛꯂꯤ꯫ ꯀꯩꯒꯤꯅꯣ? ꯁꯨꯝ ꯄꯥꯏꯌꯨ꯫ ꯑꯗꯨꯝ ꯂꯤꯠꯁꯤꯜꯂꯣ꯫ ꯍꯨꯃꯥꯡ ꯁꯧꯔꯦ꯫ ꯀꯩꯒꯤ? ꯂꯤꯠꯅꯤꯡꯗꯕꯒꯤ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯗ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯅꯪ ꯂꯤꯠꯁꯤꯜꯂꯣ꯫ ꯌꯥꯔꯅꯤꯌꯦ꯫ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ? ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯁꯥꯅ ꯐꯠ ꯀꯨꯞꯁꯤꯜꯂꯤ꯫ ꯂꯟꯊꯣꯏꯕ ꯅꯣꯛꯃꯤ ꯑꯗꯨꯅꯤꯗꯅ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯝꯒꯗꯣ ꯂꯣꯏꯅ ꯇꯠꯄ ꯇꯥꯔꯦ ꯆꯨꯝꯕꯗ꯫ ꯅꯨꯡꯁꯤ ꯃꯣꯃꯣꯟꯒ ꯇꯧꯔꯛꯂꯤ꯫ ꯂꯟꯊꯣꯏꯕꯁꯨ ꯍꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯅꯪꯗꯤ ꯏꯪꯂꯣꯏꯗ꯭ꯔꯣ? ꯏꯪꯗꯤ ꯌꯥꯔꯅꯤ ꯑꯗꯨꯝ ꯂꯤꯠꯂꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯇꯨꯡ ꯑꯣꯏꯔꯞ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯕꯨ ꯀꯧꯔꯛꯂꯤ꯫ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯉꯛꯅ ꯇꯨꯡꯗ ꯌꯦꯡꯊꯣꯛꯂꯨꯏ ꯀꯅꯥꯅꯣ ꯀꯧꯔꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ꯫ ꯀꯧꯔꯛꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫